ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯂꯦꯡꯁꯤꯟꯕꯤꯔꯣ ꯃꯊꯪ ꯂꯥꯂ ꯂꯣꯟꯕꯤꯅꯦ ꯂꯥꯂ ꯂꯣꯟꯕꯤ ꯅꯝꯕꯣꯜꯗ ꯆꯠꯂꯦꯅꯕ ꯆꯠꯄꯅꯤ ꯐꯣꯟꯁꯦ ꯃꯩ ꯌꯥꯎꯗꯕꯗꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯂꯧꯔꯛꯇ꯭ꯔꯦ ꯂꯝꯕꯤ ꯃꯌꯥꯏꯗ ꯂꯧꯔꯦ ꯍꯧꯖꯤꯛ ꯑꯣꯏꯅꯥꯝ ꯌꯧꯔꯦ ꯌꯨꯝꯗ ꯍꯥꯏꯒꯠꯂꯛꯑꯒ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯄꯩꯁꯨ ꯅꯨꯡꯉꯥꯏ ꯏꯪꯕꯅ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯂꯩꯆꯤꯟ ꯌꯥꯝꯅꯕ ꯊꯥꯕꯤꯗ꯭ꯔꯦ ꯆꯥꯛ ꯆꯥꯅꯕ ꯂꯩꯐꯝ ꯑꯣꯏꯔꯛꯇꯦ ꯁ꯭ꯋꯥꯏꯗꯗꯤ ꯅꯨꯡꯁꯥ ꯊꯣꯛꯑꯝꯗ꯭ꯔꯦꯅꯦ ꯄꯥꯠꯂ ꯂꯧꯔ ꯀꯩꯅꯣ ꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯞꯄꯝ ꯂꯩꯇꯕꯒꯨꯝꯅ ꯁꯤꯗ ꯍꯥꯞꯆꯤꯜꯂꯦ ꯌꯦꯠꯂꯣꯝꯗ ꯍꯥꯏꯗꯣꯏꯕ ꯑꯣꯏꯕ ꯑꯗꯨꯗ ꯇꯧꯔꯣ ꯄꯨꯁꯄꯥꯏ ꯒꯥꯔꯤ ꯌꯥꯜꯂꯦ ꯑꯩꯗꯣ ꯂꯝꯕꯤ ꯌꯧꯗꯣꯔꯦ ꯏꯝꯂꯥꯅꯤ ꯏꯍꯥꯟ ꯍꯥꯟꯅ ꯍꯣꯔꯦꯟ ꯀꯣꯜꯂ ꯆꯥꯗꯧꯕ ꯈꯛꯇꯅꯦ ꯊꯕꯛ ꯐꯕꯤ ꯉꯥꯛꯇꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯧꯗꯤ ꯌꯣꯡꯆꯥꯛꯀꯨꯝꯕ ꯄꯥꯏꯒꯗꯕꯅꯤꯅꯦ ꯌꯣꯡꯆꯥꯛ ꯄꯥꯏꯒꯤꯔꯣ ꯑꯩꯕꯨ ꯋꯥꯟꯇꯦꯟ ꯂꯥꯎꯊꯣꯛꯄꯩꯅꯦ ꯑꯦ ꯃꯥꯁꯨ ꯆꯠꯂ ꯑꯣ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯛꯑꯕ꯭ꯔꯥ ꯍꯥꯏꯁꯦ ꯐꯣꯇꯣ ꯍꯧꯔꯕ ꯉꯥꯏꯈꯣ ꯁꯝꯅꯥꯒ ꯑꯝꯇ ꯍꯥꯠꯇ꯭ꯔꯤꯅꯦ ꯀꯩꯝ ꯇꯧꯗꯦꯍꯦ ꯁꯝꯅꯥꯒ ꯑꯃ ꯍꯥꯠꯇ꯭ꯔꯤ ꯑꯩꯈꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯂꯥꯛꯑꯒ ꯁꯦ ꯅꯤꯝꯂꯥꯟ ꯊꯕꯛ ꯂꯣꯏ ꯇꯧꯊꯣꯛ ꯂꯩꯔꯝꯃꯦ ꯂꯐꯨ ꯃꯔꯥꯡ ꯌꯥꯝ ꯀꯥꯏꯌꯦ ꯂꯐꯣꯏꯗꯤ ꯄꯥꯟꯗ ꯃꯥꯜꯂꯦ ꯁꯤꯗ ꯉꯁꯤ ꯐꯪꯁꯟ ꯑꯃ ꯂꯩꯔꯦ ꯀꯩ ꯐꯪꯁꯟ ꯍꯥꯏꯕ ꯁꯤꯁꯦ ꯀꯅꯥꯅꯣ ꯂꯥꯛꯀꯅꯤ ꯍꯥꯏꯗꯣ శ్రీ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇ ꯀꯨꯃꯥꯔꯗꯣ ꯁꯤꯒꯤ ꯁꯪꯒꯥꯏꯁꯤꯗ ꯂꯦꯡꯁꯤꯜꯂꯛꯀꯅꯤ ꯑꯩꯈꯣꯏ ꯂꯥꯗ ꯆꯥꯁꯦꯅ ꯈꯟꯅꯔꯤ ꯑꯗꯨꯒꯤ ꯂꯥ ꯍꯦꯛꯄ ꯊꯣꯛꯂꯛꯏꯅꯦ ꯁ꯭ꯋꯥꯏꯗꯒꯤ ꯂꯥꯁꯤꯗꯤ ꯍꯦꯛꯄ ꯀꯩꯗꯧꯔꯒꯦ ꯁ꯭ꯋꯥꯏꯗ ꯑꯁꯥꯡꯕ ꯂꯩꯁꯤ ꯍꯦꯛꯄ ꯀꯩꯗꯧꯔꯒꯦ ꯄꯨꯈ꯭ꯔꯤꯗꯩꯁꯦ ꯀꯨꯝꯃ ꯍꯦꯛꯀꯦꯔ ꯍꯦꯛꯂꯣꯅꯦ ꯑꯩꯈꯣꯏ ꯂꯥ ꯍꯦꯛꯄꯗ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯕ ꯑꯃꯅ ꯍꯦꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯆꯣꯡꯈꯠꯂꯒ ꯀꯛꯊꯔꯣ ꯄꯨꯈ꯭ꯔꯤꯗ ꯎꯞꯁꯤꯜꯂꯣ ꯑꯗꯨꯒ ऐसा लगा मेरा मजाक ꯊꯥꯡꯗ ꯑꯩꯉꯣꯟꯗ ꯂꯥꯛꯀꯅꯤꯀꯣ ꯂꯥꯕ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ꯭ꯔꯣ ꯃꯈꯥ ꯊꯝꯃ ꯍꯦꯛꯇꯧꯅꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯂꯥꯁꯦ ꯀꯃꯥꯏꯅ ꯃꯈꯥ ꯊꯝꯃ ꯍꯦꯛꯇꯣꯏꯕ ꯂꯥꯁꯦ ꯀꯃꯥꯏꯅ ꯍꯦꯛꯀꯅꯦꯕ ꯃꯈꯥ ꯊꯝꯃꯒ ꯈꯤꯇꯪ ꯍꯥꯜꯂꯝꯃꯒ ꯃꯤ ꯍꯦꯛꯏꯁꯦ ꯎꯗ꯭ꯔꯥ ꯁꯤ ꯃꯤꯔꯣꯜ ꯂꯣꯟꯕ ꯃꯤꯅ ꯍꯦꯛꯄꯅꯤ ꯃꯥꯁꯦ ꯀꯩꯅꯣꯅꯦ ꯁꯥꯒꯤ ꯃꯔꯣꯜ ꯂꯣꯟ ꯑꯃꯇꯪꯒ ꯁꯤ ꯌꯥꯅꯤ ꯂꯥꯛꯑꯣ ꯅꯠꯇꯦ ꯁꯤꯁꯨ ꯌꯥꯅꯤ ꯍꯥꯏꯕ ꯁꯤꯁꯦ ꯏꯁꯤꯡ ꯊꯨꯝꯈꯤꯕꯗꯩ ꯁꯨꯃꯥꯏꯅ ꯀꯨꯊꯈꯤꯔꯕ ꯃꯥꯅꯦ ꯄꯤꯌꯥꯗ ꯃꯤ ꯉꯥ ꯐꯥꯏꯅꯕꯗꯩ ꯃꯌꯥꯝ ꯐꯥꯔꯤ ꯂꯤꯠꯀꯅꯣ ꯐꯠꯇꯦ ꯌꯥꯝꯅꯦ ꯈꯨꯠ ꯊꯝꯃꯒ ꯈꯨꯠꯇ ꯂꯤꯠꯆ ꯑꯗꯨꯗꯤ ꯏꯁꯤꯡꯁꯦ ꯅꯣꯏꯁꯦ ꯌꯥꯝ ꯐꯖꯅ ꯊꯨꯝꯃꯦ ꯑꯗꯨꯗꯤ ꯀꯣ ꯂꯥ ꯍꯦꯛꯅꯕ ꯀꯟꯅ ꯇꯧꯅꯔꯦ ꯑꯅꯤ
Nayum nate tam tam ngao. Sonali nayum nate tam tam ngao. ꯍꯧꯅꯔꯛꯀꯅꯤꯀꯣ Nayum nate tam tam ngao ko. ꯏꯪꯕ ꯇꯞꯄ ꯇꯝꯃꯣ ꯍꯥꯏꯕꯅꯦ ꯀꯩꯅꯣꯗ ꯑꯕꯤꯖꯤꯠꯇ ꯂꯥꯎꯕ ꯁ꯭ꯇꯥꯏꯜ ꯑꯝꯇ ꯂꯥꯎ Kay ꯐꯤꯂꯝꯒꯤꯗ ꯑꯕꯦꯅꯥꯎꯅ ꯀꯩꯅꯣ ꯇꯧꯕ ꯐꯤꯂꯝ ꯀꯩꯅꯣ ꯈꯪꯅ ꯈꯪꯗꯦ ꯑꯣꯖꯥꯗ ꯀꯥꯏꯅ ꯌꯦꯡꯗꯦ Ayan tawis. Lion ba ni niya doon na naka-expire rin hatong pa nila. Lagar ba itong pa nila niya? Ko. Then after the treng. Haira bo sing kya? Oh. ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯧꯕ ꯐꯣꯟꯗꯣ ꯑꯗꯨꯝ ꯀꯛꯈ꯭ꯔꯣ ꯃꯤꯁꯦ ꯕꯦꯊꯣꯏꯅꯦꯕ ꯃꯤ ꯋꯥ ꯉꯥꯡꯅꯔꯤ ꯍꯥꯏꯕ ꯈꯪꯉꯤꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯦꯝ ꯑꯥꯏꯗ ꯁꯨꯃꯥꯏꯅ ꯆꯠꯂꯁꯤ ꯈꯣꯠꯂꯁꯤ ꯑꯅ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯄꯣꯠꯇꯣ ꯉꯁꯤꯅ ꯅꯨꯄꯥ ꯎꯅꯕꯩꯅꯦ ꯃꯗꯨꯁꯨ ꯏꯪꯕ ꯌꯥꯗꯦ ꯍꯥꯏꯗꯨ ꯀꯩꯅꯣ ꯀꯩ ꯃꯆꯥ ꯂꯥ ꯍꯦꯟꯅ ꯏꯪꯕꯅꯦ ꯃꯗꯨ ꯊꯕꯛꯇꯣ ꯂꯥꯗꯨꯒ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯅ ꯂꯥ ꯅꯠꯇꯦ ꯂꯥ ꯑꯣꯏꯇꯥꯔꯗꯤ ꯄꯨꯈ꯭ꯔꯤꯁꯤꯡꯗꯨꯁꯨ ꯁꯥꯈꯤꯅꯤꯕ ꯊꯤꯜꯂꯛꯑꯕꯣ ꯀꯥꯔ ꯑꯃ ꯂꯥꯛꯑꯦ ꯑꯩꯗꯤ ꯀꯩꯝ ꯄꯥ ꯌꯥꯗꯦ ꯍꯥꯏꯕꯅꯦ ꯑꯩꯗꯤ VIP ꯅꯦ ꯍꯥꯏꯕꯅꯦ Lai phone nang pai lai à? Lai phone je puspa oi dami tau ba che. Koi phone. Alai ngai dige Sanalia club ki mi mya ma lai de nang u de Nambol thong makhong Is yam wali ayo dudi. Nambol thong makhong na ti kai no sabla kai de chang ayo Masi program nei ma'am dancing ji la. Khoi si dai tim jing asi dance tok de ne si da si program ji da. Langsin birak mathang kanano ko abe la lon bi ne la paman da Mai khu ji koi. Hai blogger nam bi. Sing de ji 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 dang ma sai. yaw ka de YouTube ya ba. pi ga da sadum ta ra ta wa ba Lui ra bo cha da ba mangan sina ingbong khangdara VIP nyo sai dagi ngai na ri ban ma nang di kutub minar ga tawra lai na ha nang di
Kutub Minar ka tawala eh. ꯑꯗꯨꯁꯨ ꯕꯤꯁꯅꯨꯄꯨꯔꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜꯗꯣ Cherumita lakriba, Cherumita manak jango. 제로미자 가바이도 남자 찌엠 남자 야로 Thengna la mi no pai lai tine la da ta ta. 아니 신기하다. 나는 잘해 하는 거. 앞에 세 쌍은 마탕 남백 마 야, 걔는 또 뭐? 야, 내기 자신은 또 그다음에 이거 랑 비디오 지금 하고 그래 신 그다음에 또 들어. 이거 참 비디오 언제 남기요 ai chỉ là xin thầy không mà nó sao nào hầu rồi đấy đây nó được đây thì năm hồ mà hầu này đây là hầu rồi chết tiệt Yuoni thai 이거 chết tiệt Sonali si Sonia paman nge mang si di mukbang dong. à tàu nó xong đó rồi nó ăn chỉ lọ ở chỗ quỳ cần liều đi u ra đó cảnh ta cảnh nó thành thì nó nó Masih pujari. Tuh menang di puraja. Athing bilang biar ni kami naik. Ini aku ay first time pak. Gahungan gini yang apa kadi tu nang jualan. Kau makan di sana. Kita luhum dobi. là đéo đi em nè đây là luhum dobi riêng ó.
왜 아생바에 좀 떠오르봐. 자기가 어람들 아생바 좀 따라. 님라랑 게 뚱가다 말아 저까지 또 여러분이제. 행 날락 버기네세 권 팽갈리제. 야, 그래 차다. 딘딘이 형이랑 라인이 시. 그랑 락거니 아직 딘더 마얌 랑이. 마찬 피 어디니? 시대시네. ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯂꯥꯛꯄꯅꯦ ꯁꯤꯅ ꯃꯣꯏ ꯍꯥꯟꯅ ꯇꯤꯟꯅꯔꯛꯄ ꯑꯗꯨ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯑꯗꯨ ꯂꯥꯛꯄ ꯃꯥ ꯆꯦꯜꯂꯦ ꯄꯥꯎ ꯇꯥꯕꯗꯨꯗ ꯐꯔꯅꯤꯆꯔ ꯄꯥꯝꯃꯒ ꯁꯤꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯁꯦꯝꯕꯤ ꯁꯥꯕꯤꯕ ꯌꯥꯔꯦ ꯐꯔꯅꯤꯆꯔꯁꯨ ꯇꯧꯖꯩꯀꯣ ꯃꯣꯏꯁꯦ ꯀꯩꯅꯣ ꯁꯤꯁꯦ ꯅꯝꯕꯣꯜ ꯀꯣꯡꯈꯥꯝ ꯍꯥꯏꯕ꯭ꯔꯥ ꯅꯝꯕꯣꯜ ꯀꯣꯡꯈꯥꯝ ꯃꯈꯥꯗ ꯐꯔꯅꯤꯆꯔꯒꯤ ꯃꯃꯤꯡꯗꯨꯗꯤ ꯃꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯂꯣꯏꯅ ꯐꯪꯉꯦ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯍꯥꯏꯔꯒ ꯁꯥꯕ ꯌꯥꯒꯅꯤ ꯁꯤꯗꯩꯁꯤꯗ ꯁꯦꯝꯍꯟꯕ ꯌꯥꯒꯅꯤ ꯁꯨꯔꯁ ꯐꯔꯅꯤꯆꯔ ꯍꯥꯎꯁ ꯀꯣꯡꯈꯥ ꯃꯈꯥ ꯂꯩꯀꯥꯏ Menena kongkang di mulut sesikanda waba yabugo suwamina ba suwa mago kongkang di sesikanda ya itu Oy, bala. kada konsep kongin pula konsep to konsep lakona ba